Yaripok Changamdabi, Mayai Lekai the drugs fagat naba operation Chatabada, Mioy Amana, police to no make cups in the attack Chatarakray. Amadi Imphal West District Langtabal Mantrikong Awang Lekai Digi Sidio Bisnupurgi team Amana operation Chataduna I nating kraba KCPURF ki kadarama kutlaiga ponana fagat pangam kray. IS News Piding Tabiriba Kwaipum na magpo ay sulki chanambam na taramlok chiri. COVID-19 naging agtok na ba kutoy na hambiyo, hand sanitizer seasonabio, mask appeal. Fit taruki distance tambiyo, yarba makay, vaccine dose na kaptok piyo, Jackson banapum na makiyay fa bani. Hawjik pao sandok ni pizari. Mayay kabadra ki mayokta andro police na changsin ki bakongzang gisarukamu oyna yaripo changamdabi mayay lekay da drugs fagat na ba operation chathabada miyoyamana police to nang may kapsin do na attack chatharakray asok apandi yaw kide ngasi ayuk pung mari ka minute ni fumangarom chatpada police na chathakiba anti drive aduda police na drug sungfam ama tugay bagaloy na heroin gram chamapal taruk psychotropic opium gram chamapal kontra taruk Ammonium chloride powder gram chani humfutara mapal brown sugar gram chambri amadi Redmi 9 Pro gi mobile amagaloy na miyoy ama fagat pangamki fagat laba miyoy adugi maming Kulakpam Abdul Ali alias Raghu chahi kontrani thoy apokpa lei kidraba MD Suyep Ali yari pokchangam dabi mayay lekay dagi ni haire mahak na haidurak pagi matungin na hairiba polam singadu yari pokchangam dabi mayay lekay dagi Kulaybam Muhammadin Ibocha apokpalay kidraba MD angaw kaubamyoy amana mangonda sinarakpani haire Police ki team aduna makatana Muhammadin Ibocha gi mayumdo operation chathaba changlubada miyoy amana police team adu tamna double barrel season aduna attack chatharakibane tungda police na Kulaybam Muhammadin Ibocha su fabangam ki aduga miyoy amana mafamadu thadokuna chenkibadagi fabangam kide mangondagi double barrel ganama double barrel gi kapthokraba maru ama loinana Redmi Note 11 Pro mobile ama fagat pani haire. Imphal West District ki manung janalaiba Langtabal Mantrikong Awang Lekay dagi Sidio Bisnupurgi team amana ay nating kraba KCP URF ki kadarama fagat pangamkre farabadudi Lystrom Tiken Singh Chahinifu Apokpa El Iboyay Masing Bisnupurgi Ithay Wapukpi Mayay Lekay dagi ne hawzik na Langtabal Mantrikong Awang Lekay da barada layba ni hayre operation na do da police na local mat latot ganama latot salani imung dalayba upuwa magi matagtagi Fagat pangamki haina police ki pawasin haire faraba Lystrom Tikenasi KCP URF ki Mayrangjaw alias Karangjaw kauba amagi makada tabag tawbani haiba police na wahang pahong chathabada kang bangamki makhat taba ain ki tabag lawkan na bagidamak singzame police ta kudsana kre haire International Women's Week ki saruka mo oina none district ki Charoy Chakoklong Tupul Bajar Community Hall da nong magi oiba legal awareness program ama pangtukre District Legal Services Authority Tamenglong na Manipur State Legal Services Authority amade National Legal Services Authority ki makhada pangtuk ki bathawra maduda Charoy Chakoklong Tupul 2 Women's Society amade Mahiroy humfumanga napun na saruk yaki Advocate B. Supriya Devina, Marriage, Divorce, Maintenance Laws, Women Right to Property, Domestic Violence, Dowry Debt, Outrising, Modesty of Women, Kidnapping, Abduction, Rape and Sexual Assault, POCSO Act na chingbagi matangda wangangki, Advocate I. Lenny Bala Devina, Labor Laws, Prevention of Sexual Harassment at Workplace, the Maternity Benefit Act, the Factories Act, the Equal Remuneration Act, Women and Reproductive Health Rights, the Medical Termination of Pregnancy Act, the Preconception amadi Prenatal Diagnostic Techniques, Prohibition of Sex Selection Act na chingbagi matangda wangangki. Bharatiya Janata Party Technopal Mandal Office ngasi Tribal Affairs and Hills Minister Letpau Haukip na hongnabi matungina sangakre ngasi yuki pung taratabada Indo-Myanmar Border Town More Ward number 9 Langkichoy Vengdaliba Bharatiya Janata Party Technopal Mandal gi Office Technopal Kendra Gamile Hauzikna Tribal Affairs and Hills Horticulture and Soil Conservation ki Minister Letpau Haukip na ribbon kaktuna hangdoki
Thauram adu ka mari leinana meeting ama pangthoki meeting aduda Minister Latpau Haukipna Chief Guest Jamthang Mate President Bharatiya Janata Party Technopal Mandal Function President Khaichinlal Baite General Secretary Bharatiya Janata Party Technopal Mandal na Guest of Honor Oiduna Thauram adu pangthoki leinana BJP Mahila Morcha Technopal Kendra gi mihut kaya su saruk yaki Chak thongaga hakchang sokpagi masi handana pire iba scheme mayam ase poile bidi ba BJP ki member karyakarta mayamna si karai phau chumna government na pirakpa scheme si prajada yobage haibagi khitang section thorang lobi rakanta chief minister gi haksel gi tengbang bo oiro amade all expansion bo oiro napsa gi cheng bo oiro tola taraba lairabagi pangkhaida leiba ichini naw singda mateng kamai tawsigi haibagi idea du suggestion du pibira aga koi mayam changdana som leiriba tengnopal more area gi khuding maksida afaba citizen nagrik amamam oinaba amaga nungsinaba chana chinna leminaba more ama ohenaba mateng taw naba aina appeal tawjari Salin Digital Bahujana Sahitya Academy, Manipur State, Sri Sri Radha Madhov Sankirtana, Nupi Palakam, Music Training Institute na Puna Sindana, Sri Radha Madhov Mandop Sagolpan Lukram Director, Nong Magyoiba Yausang Holi Kumay Pangtukre, Thoramadu da TH Mera Tombi Devi, President Radha Madhov Nupi Pala, PH Narayan Sarma, Retired Assistant AO, PH Lanazit Singh, Manipur State President, Bahujana Sahitya Academy, Ketramayum Jem Singh, Field Publicity Officer, Salin Digital na Chief Guest President Amadi, Guest of Honor Oina Saruk Yaki. Thauramga Mari Lainana, BSA Manipur State President, PH Lanazit Singh na Haikibada, Manipur seat Nat Amadi Chatnabi, Ningtina Lazabalamdam Amane, Haurakli Bangang Singda, Yausang Kumay Pangtuk Pagi, Nungyo Ibu Wakalan Kanghanba, Matautai, Yausang the Piriba Dharma Yoiba Janakanglon Sing Ningtina, Marik Jumna, Aikoi Pumna Magna, Angang Singda, Kanghanaba Hotnagadabani Haikibagaloinana, Pangtuk Liba Kumay Siga Mari Lainana, Holy Isay Kanglup Kayana Su, Isay Saktuna, Pangtuki. अहनसिंगगा तौबसिदा अखोदे यामना नुंगाइजदे अदुना मतुंग तारकपददी कोई ओलकपा चही खुदिंगी ओइना ngasi पांगथोलिबा नोंमुगी ओइबा यावचन कुमैसे अखोय यामद्रबदा मफम अनीदा गुंबा अखोय सुसोय सोयदना सिंजगे सेलिन डिजिटल अमजी बहुजना साहित्य अकादमी की माइकेदेगी हाइबो पमसि मा हाइजगे मदुदा चंगदबा खरसा खुदिमक अखोय लोने बियर तौजगे अखोय लोने पुथोकजगे अखोयना प्लान तौजबसि अखोय सिदगी हौदोकपनिना हाइबताय अखोयगा पुन्ना जॉइंटली तौमिनबदि हंदक्तगिनिना फर्स्ट डे सिना सिदा तौबिरगा सेकेंड डे सिदना अखोयदा यामना पौपिरकपसि ओल्ड एज होम द लेइरबा अहनसिंगसे होली तानिंगे हाइबसि यामना हाइबा Ngarang namidang wairam Khongjomwar Memorial Gate yogadaba Peter Chahum Watlingida Dhaka Chekon Mapat National Highway Mamang Thangba Drenda Sanbi ama puthaduna leire karigumba lokhat pidrabadi siragani haiba pau tabadagi Kudakta Lewa Lamdingi Thomi Tara President Ozet Sorokaibam na luchingba kang buamana mafamadu de changsinduna Sanbi aduna puthariba kom lekhom ngakta ngaiba kom oibana JCB ama kauduna lokhat na bahot nabada JCB adu sukom adu da puthaki badagi JCB ani neklaga puthariba JCB adu lokhatki loidana Sanbi adu su lewa gi thomisingna chingkhatlaga kanlaba matung lewa lamding sanglanda thamki amade sanmapu tekcha manising wangjing wangkhaida sinakre haire Sanbugi Maikaida ki thagat pa fongdorak pagaloinana lewa gi President Ozit na fongdokibada yum da loiba sa sanna kudong tiban nanglaba matamda yengduna leithokpagi mahutta thawai kana bohot na si haina fongdorak li Inside Northeast Amadi Kashana Sindana Ngarang Cycle the International Women's Day Thoram Pangtukre Digital All Innovation and Technology for Gender Equality Haiba Team the Pangtuki Thoram Aduda Chaurakna Nupi Macha Chamayang Kairomna Isay Nong Maigi Thoram Galoinana Thoram Pangtuki Helam Haukip Veteran Social Worker na Nupi Singna Masadagi Hauraga James Tawbagaloinana Kunai the Ahong Purak Pangamgani Haina Fongdoki Inside Northeast ki Director Hezang Misauna Nupa Oiba Singna Yum Gitabak Thoram Kaya da Saruk Yana Pawafam Fongdoki Bagaloinana Kunaya Seda Faba Purak Naba Nupa Oiba Singna Tabak Toba Matau Tai Haiki Loinana Mahak Namaka Taraduna Kunaya Seda Nupi Oiba Singidamak Apaba Pibam Ama Purak Triba Makai
अफब खुनाय अमा पुरक्पा ngamloi nupa nupi chap manaba fibam da laknaba nupi singda ahenba sakti pibada nupa singi thodang yaudena ngamloi haina phongdokhi Yausanga Mari Ledana Jahi Kudingi Chatarakpa Kwa Kaitel Lamdong Lekai Brightway Club Ki Contramaris Subannual Yausang Sports Match Kumjala Singani Kunumdoi Ngarang Lekai Tuki Maira Paibi Singna Rally Chatuna Tungda Hagulak Libasanaro Singda Paujal Pipagaloina Nahudokre Contramaris Suba Annual Yausang Sports Match Kumjala Singani Kunumdoi Si March Taretegi Taramatoi Pauba Pangtukani Haire Champion Kayarak Hanna Oiraktuna, Lamdamasi Mingchat Purakraba Sanaroi Singbo, Langak Nafida Ama PBU Haina, Lamyanbi Veteran Women Association Gate, Sanaroi RK Ongbi, Subita Sija, Lamyanbi na Fongdurukli, Ngasi, Wangka Eastern Sporting Union da, Lamyanbi Veteran Women as Association Sintana, Malem gi Pak sa napangtok na riba International Women's Day tharam nga mari lay na wafamasi Arkeong bi Subita Sija Lamyanbi na Fongdokibane. Mahak na makataraduna Lamyanbi Veteran Women's Association na sa dayawriba Veteran Sanaroy Singasi Football Masana Cebu Matam Sang na dege yokatu na lakli. Manipuri si Malem gi miyam na powerhouse of sports ni haina sakhang narabasu sanaba hodoraki ba Sanaroy Singasi ngasi fawbada laingak na fida mata pibida bahay basi yam na laibag tibane laingak na veteran Sanaroy Singasi gi damag fida ama pibiduna Sanaroy Singasi gi pukning thagot piyo haiki सानाबद खंगदारम अखोइगिदि फिदा मसा मु फंगदि दुंग खुदों जाबद कोइ फंगजदे हाना खोइन आमफादा रिक्वेस्ट तौजखिबदि लेरे अदुबु पावबुनि खंगदे अमनि खंगदे ngasi फावबा खोइना असिगुम्बा फिदा असि फंगब लेजदे अदुना ngasi वर्ल्ड वुमेन सेगा मरि लेनाना कि लमयानबि वेटरियन वुमेन्स फुटबॉल एसोसिएशन gi महुत छिनजरकांदा इना मियामदा अमदि ngasi gi स्पोर्ट्स की असो असो बो ऑफिशियल ओबिबा दिगि आंगम मथौगी माकेदा खोइना थमजनिनिबदि हाइरिबा अखोइ खरा से अदुकी मतिक सानाबदा सगुरपगी वाखलोन चेलगा सिबे हिंगी अदो अखोगी फिदा अमा थंबा असि मयाम खना ताना बिरगा मीडिया गी थोंगा दि मियाम खंगना खबर अमुक्तंगदि थंबीबगी लाथोकबिबगी वाखलोन असि अखोइ पुनमक्ता इकोगनोना हाइजबगा लोइनाना अखोइ अपील तौजरी Hojik Paugi Marak Thatna Brag Amatang Lojere Electric laktabana maram oiduna asabi ising panglar hybrid nungsa thiningai leitraba Foamson solar water heater contact number 9862669522 Aikhoigi address Hairanggoidung Nithamcha Karong Imphal West Ana Layengi office ki thabak amadi koiba chatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service leigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking Matung na taram lokjari makataba pau bizari Manipur da hauki ba pung kunmarida miyoy amata COVID positive oiba thainakide active case amata leikidre ngasi sample yankai test tauki COVID command control room dagi thadorak report ki matung inna Manipur da COVID positive oikiba miyoy masing laka malising kontra mapal chamapal kunmari sukre fagalakpa ki chang chada marifutara nipal 10 mik maritarukta lengdana leire amade Lamdam asida laichat asina maram oiraga haujik fawbada leikidaba apunba migi masing lisingani chamanifu mapal oire Haukiba pung kunmarida India da nauna miyoy chahum humfutara mapal COVID positive oiba thengnaki lainasana maram oiraga miyoy ama leikidre fagalakpaki chang chada marifutara nipal 10 mek nipal amada lengdana leire apunba confirm case na koti mari lakni futaruk lising marifu mapal supna humfutara nithoi yokre active case masing lising ahum chama humfutara tarit leire lainasana maram oiraga leikidaba apun mamigi masingna lak mga lising kontra chatret humfutara mga yokre
Laina asidagi naba faduna discharge tawkiba apunba migi masingna koti mari lakni fu mathoi lising yangkhai manga chamatara mapal yoktre. Laina asidagi ngakthoknaba vaccine kapthokiba apunba migi masingna koti chani kun lak humfu mari lising kuntra mathoi henkre. Malem gi oina COVID-19 na khwaidagi hena sokhalaba lebak singi manungda USA na ahanba Indian anisubada amade France na humsubada leire. Awang nangpok state singi oina Assam na ahanba Mizoram na anisuba amade Manipur na ahumsubada leire. Hauzik sanabagi pau lobirasi. Inter-University Sepak Takraw Association of Indian Universities ki meeting makada Manipur University ni yumboiraga Dr. Kamal Indoor Holda thasi ki taruk tegi hauduna India ki University kuntaruk ki sanaroi chahumtara Nepal na saruk yaraga chatarak liba All India Inter-University Sepak Takraw Man Championship te yumboiriba Manipur University na champion oiba ngamkre Championship asada Manipur University na team event regu event amade quadrant event su winner oiduna Championship asige champion trophy ki mapu oikibane. Team event amadi regu event Punjab University na runners up trophy ki mapu oiki championship asi loisenbe ki tharamda Manipur University ki vice chancellor Professor N. Lokendra, Physical Education amadi Sports Science ki HOD oiriba Professor T. Inaubi, Dronacharya Awadi L. Ibomcha amadi All Manipur Sepak Takraw Association ki President K.H. Dorendrana atiba mithung lensing oiduna trophy yentoki. All Manipur Working Journalists Union Amjuna Sindana Union asige members singoiba journalist sports meet ki ngasi pangtok ki batongan ba event singda Impact News na gold medal amaga silver medal amaga lobangam kre ngasi DM University campus te leiba indoor stadium da sana ki banupagi badminton masana da Impact News ki reporter Achom Binod na ISTV network ki azitpo final match ta maithi bapiduna gold medal loki Masana sige nupigi kangluptana Impact News ki anchor Sonali Maibamna silver medal loki Kangla Paugi Santi Salamna gold medal loki Table tennis masana gi oina nupigi kanglupta poknafamgi Sonia na gold medal loki bagaloina na nupagi kangluptana Echel Express ki Michael na gold medal loki bagaloina na Imphal Times ki Nandana na silver medal loki Hayang luwang sangbam da leiba luwang pukpa cricket stadium da cricket masana sanagane. Ngasi nong magyoiba ay ngasagi pao pizari. Ngasi khwaidigi sabagi chang ngasi degree Celsius kunipal 10 mari oiki khwaidigi bagi chang na degree Celsius tarani thoi 10 taret oiki. Nung sitayaw ba ising manalgi chang ayukta chada humfunipal amade nung tildana chada kunithoi oiki. Nung juki chang millimeter suino oiki. Loy silakpada maroy pausing amukahana pizari. Police na yairipok changam dabi mayay laikay da drugs fagat na operation chathabada miyoy ama na police chinong may kapsin do na attack chatarakre. Amadi Imphal West District ki Langtabal Mantrikong Awang Laikay digi Sidio Bisnupur gi team maman operation chathaduna ay na tingkraba KCP URF ki kadarama kutlay ga kona na fagat pangamkre. Ngasigoy na sandok chaba Manipur News matanga sada loisenjere mideng tabiri basing bamukahana kurumjere.